khởi ngarang January gi tang mari 2025 numida waram gi pung manga dagina taret taw fobugi manungda yamna laibak thiba thodo ama oina Kwakta dagi Kamal Hasan gi machanopa Muhammad Akhtar Imphal lama se hotel amada thabuk tawraga leijabani kariyuma maral khara leire haina haigang unit na kobiraga maku warak pagi mawongda ikoi mioi bana chat kadaba lichat mioi bana warak atem tawbagi leigada limit adu cross tawraga yamna sathi ba mawongda mabu fuba yaiba masung mana masagi maral ai sidagi sifawa lali lamde haizabado ama fu tabi dabida yamna tamthina ko neiba tawrakiba punma aduda ikoi Kwakta gi ACCO mangana pullaga ngarang numidang waram ase haireba incident asega mari leinana kariyum banga ngasina asing mamaki oina haireba thodo aduda chenarga lalamboi betaragadi maral gi matung enna lo leibanina ikoi gi lo na piriba mawang aduda warak ba watemba tawba kanda ikoi Kwakta praja masung Manipur da leiriba musalman khudimangna madu welcome tawgani warak watemba ikoi suyai maral leiba mida warak watemba tawba kai ba kasu leite tawba tabu ngarang gi haireba thodok asiga mari leinana warak pagi namada ikoi gi Islam dharma bu chauna singna ba ma tawrakhiba ikona tawa dek tu jungba masung musalman khudima ki thamoi sokka da boi ba mawangda makoina warak pagi namada tawhida ba kaya tawrakhiba haireba singa dugi manung dagi ikoi ahan bada makoina ikoi Islam dharma da sukchamak chahaida ba posak madusu ahing bada namfu da mayade insilakhiba masi ikoi na pende makata na ikoi hayeng phobagi oina ikoi Islam dharma da asok poigedaba Islam gi luchingba moirebo ulama singda asok poigedaba masjid singda imam oirebo mioi singi karida asok poigedaba mawangda namfuda hairiba makoina faruriba warak pagina mada makoi gi unit ta haingang gi unit ta pururiba ngang asigi machinda gi wafam khara hayal laga makoina record ta horiba hairiba hayaliba wafam asi ikoi masjid singda imam singna Jumagi numita bayan tawa matamda wafam thama matamda miyamda ikoi maitai nupi sing koyo maitai heriba zati ase Manipur dagi muthat kadabani maitai da nesha yonzillo maitai tumhan gadabani sigumba ikoi gi masjid singda hai ba foba yadaba yamna tugat chaba Islam dharmana dunia gi wa foba nganganu harima mafam aduda atopa dharma ama yonba atopa dharma ama tumhan bagi matangi wang ngang nei hayo haina ngang sida namfu da yanba haire bo fam si ngang sina ikoi gi mam singna ikoi gi ulama singna hai ke basuk lei leite ai de hai bangam loi hai zaruba matamda nang hai da ba yaroi haina ma gonda zopi putorokpa lungthang putorokpa duga makutta magi khurai da masung magi khongnamda zopi na yeiraga namfu de haire bo statement haire bo fam se record to hoba adugi matungda angang ase makoina yamna fobagi mong saraga lamfielgi women police station da senaram ki aduga hariba station adudagi yumda pau faralabagi tungdanga ngasi lawrubani marak asida ikoi nangrang soduma haizaki ikoi angakpa marak asida ikoi gi chamam naba kya lai ramdi ahan bada angang asi karigumba maga hotel amada thabuk tominaram liba nupi macha aduga wahi bata da henjana ki ba yaw bata ragadi madugi warak pada ikoi pangal samajna loin magna yagani maduda athing ba piroi angang duna maral leram laga dandi piba yai tobo to haireba dandi se kanana pigani haiba matamda lo lei ba lamni sarkar leiri police leiri makhoi gi mathawni aduna makhoi pihan ba ahan bada pami ani subada hairi badu warak pagi namada Islam dharma da yamna chawna singna ba mangarang ulakhiba se masidi aikoi sukpen pento pangamloi aduna maramaraga hairi ba angang asida namfuda sigumba hayai da ba wahi sing hayali ba miyoi sing aduna public mamang da tola laga ikoi langkre ikoi soikre ikoi na namfuda yan bane base masana yazaga bani masana lale haizaga bani amasung lale haibagi tarik so ikoi ngarang tang tere fawai na piki ngasi so ikoi maduma aduma stand tauri Kwakta gi ACCO manga anjuman Islam muasara AKOC AMPYA aduga all kota coordinating committee sumena JAMIAT ulema aduga ikoi Manipur gi Pangal gi oiba leiriba chaw ACCO sing hairiba thodo ase Islam dharma ga yamna chawna mari leinarakpa thodo Islam dharma da yamna singna ba ama thodo ama oibana maram maraga makoi loina mak ngasi lengbirak laga pung 13 12 adai dagi hauji fobai koi
मीटिंग तौरगा फमिनरगा यामना कुपना मसीगी मतंग दा खन्ना नैनरगा अमुक्कसो हाना अखोइना ngaraangmak akoina pikiba statement adu da hojisu stand tauri haiba sida akoi CSO lengbirak leba Manipur masa pumbagi CSO punamana state level gi CSO punamana so yabire makata na haireba CSO singi lengbirak leba akoi gi president sing secretary sing amasung lakpireba mu singi maikei dagisu masiga mari leinana wafam khara thamira kani masi musoi khoi mayam punna yaokhiba tang mari da akoi Kwakta dagi nupa masa ma akoi arambai tengol gi unit amada akoi sa amada aran ba khara taure haba wafam ga mari leinana akoi warak watemba ada mangonda wahang pawhang tawbana singbagi wafam amaga mari leinaba wafam na ka hen ba tawong yaure Islam dharma da yamna chauna sentiment shokningai oiba Islam thajaba Islam laining thajaba punamakta yamna chauna sentiment shokningai oiba wafam khara yaure haba masigi wafam ama Kwakta da leiba tongan ba civil society organization mangana ngarang statement ama thamakpadagi masigi wafam che Manipur miyamgi adumba thakta yamna achouba yamna nungaitaba yamna laibak thiba charangnaba situation ama ngarang si thorakpadagi masi haujik lairiba situation ase masi yamna afaba situation amasu nataba aduga miyam si yamna tense situation da lairingai gi maraksida tholeiba wafam simakti yamna laibak thiba aduga masi pungning thaugat ingai oitaba aduga masi gi wafam si chauthokan basu pamdaba aduga masi yamna fajana athu matamda waroi sinama lakhan basu pamba aduna maram oirakanda masigi oiba adumba waroi sinama to karamna purakpa yagadage haibasigi matangda tongan ba adumba thakta leiba mioi kyaga khoi pau phauna dana khoi hona jabani adam maraksida Kwakta da leiba ngarang hariba wafam singa se thambirakhiba adumba louk singduna akhoi Manipur gi Pangal gi tongan ba CSO mayam se masi laaga wafam sigi matangda wari khara sanana ba khanana ba haidana invitation ama torakpadagi akhoi su mafam sida lakchabani aduga loinana Kwakta gi CSO singna ngarang thamgreba wafam singdo madu fajana khana nainaraba matungda maduda thoidokpa akaiba dumba ka henjanba wafam su yaukte musi tangai phadana haifam thokpa tawham thokpa wafam amani haina khoi lariba louk mayam sina yanaraba matungda akhoi amatoiba mongda ngasigi warep si lawi masiga mari leinana akhoina wafam khara thamjaning bati akhoi hairiba angang dusu akhoi chatlaga akhoi unazarure ngasi akhoi gi CSO mayam gi apunba tim mama akhoi semaga akhoi hariba tim si chatlaga angang du unarure angang si wa tarure da angang si wari se hojik ngarang thambiriba statement da thambiriba wari do maduma kaidana angang si gi wari se dum dihawi aruga angang si gi phibam su yengba matamda adum phibam khara kaina dum urei maram maduna masi yamna thuna athuwa matamda khoi wasi tension nanaba wasi chauthoktanaba hairagati masida daita oiriba adumba arambai tengol gi ichili naw singsina athuba matamda akhoi miyamda mukhoina tawruriba thabak singdo madu akhoi moral responsibility lobiraga haiba tare madumadi khara henjan khara soiba khara lei khara habase masi puksel sengna thamanningi aduge public apology ema puksel sengna lehanningi aduga loinana sentiment soiba miyam se masi pukning se masi fajana phadabada mateng oigani aduga masi waroisen propa pragna ba lambi do oigani haiwa phamche akhoi gi maikai de gi so masi gi kano se opinion se akhoi pijari loinana akhoi GS akhoi gi Kwakta gi CSO singna ngarang thambi khiba matam se siphaw ge manungda hairiba public apology se tawbi da miyam da pungning nena taba pot ama nungai taba
ꯄꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯅꯦꯅꯥ ꯇꯥꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯍꯟꯕꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯗꯨ ꯗꯥꯏꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯒꯤ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯁꯤ ꯏꯟꯇꯔꯚꯦꯟꯁꯟ ꯑꯃ ꯂꯧꯕꯤꯔꯀꯥꯟꯗ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯁꯧꯒꯠꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯃꯁꯤ ꯋꯥꯐꯝꯁꯦ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀ꯭ꯋꯥꯛꯇꯥꯒꯤ CSOꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯥꯡꯒꯜꯒꯤ CSOꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯔꯒ ꯃꯈꯥ ꯇꯥꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯆꯒꯅꯤ ꯑꯩꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯗꯨꯗ ꯀooperation ꯄꯤꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯝ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯁꯤꯒꯤ ꯑꯊꯨꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯃꯤꯀꯦꯕꯜ ꯑꯣꯏꯕ ꯄꯨꯛꯅꯤꯡ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯝꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏꯁꯨ ꯂꯧꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯩ ꯃꯤꯡ ꯑꯟꯋꯥꯔꯤ ꯅꯨꯔꯖꯍꯥꯟ ꯑꯩ ꯌꯨꯅꯥꯏꯇꯦड ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯋꯨꯃꯦꯟꯁ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯩ ꯏꯁꯥꯃꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯒꯤꯅ ꯊꯧ ꯄꯨꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯝꯕꯤꯗ ꯎꯝꯗꯣ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅꯁꯨ ꯍꯥꯏꯔꯤꯕ ꯀꯣꯛꯇꯥꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯔꯛꯄ ꯂꯧꯔꯛꯄ ꯁ꯭ꯇꯦꯠꯀꯤ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯁꯧꯒꯠꯂꯤ ꯑꯗꯨꯒ ꯆꯪꯁꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇꯁꯨ ꯎꯝꯗꯣꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯑꯩ ꯎꯝꯗꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯑꯩ ꯏꯁꯥ ꯈꯨꯂꯥꯛꯐꯝ ꯗꯤꯜꯁꯥꯟ ꯑꯩ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ AMSO ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯒꯤ ꯊꯧꯄꯨꯖꯕꯅꯤ ꯀꯣꯛꯇꯥꯒꯤ ꯍꯟꯗꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯣꯛꯇꯥꯒꯤ ꯑꯄꯨꯟꯕ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟ ꯈꯨꯗꯤꯡꯃꯛ AMSOꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ AMSOꯒꯤ ꯁꯥꯏꯠꯇꯒꯤ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯃꯤꯡ ꯃꯣꯍꯃꯗ ꯑꯜꯇꯥꯐ ꯍꯨꯁꯦꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯊꯧꯒꯥꯏ ꯄꯨꯖꯔꯤꯕ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯊꯥꯗꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗꯤ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯉꯁꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯧꯒꯠꯆꯔꯦ ꯑꯗꯨꯒ ꯉꯁꯤ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯇꯨꯡꯏꯟꯖꯒꯅꯤ ꯍꯥꯏꯕꯗꯨ ꯊꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ MD ꯔꯐꯤꯖꯨꯗꯤꯟ ꯕꯁꯩꯃꯌꯨꯝ ꯑꯩ ꯕꯣꯔꯦꯡꯕꯤꯗꯒꯤꯅꯤ ꯕꯣꯔꯦꯡꯕꯤ ꯌꯨꯠ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯑꯦꯂꯥꯏꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯊꯧꯒꯥꯏ ꯄꯨꯖꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯅꯍꯥꯟ ꯇꯥꯡ 4ꯗ ꯊꯣꯛꯈꯤꯕ ꯀꯣꯛꯇꯥꯒꯤ ꯏꯟꯁꯤꯗꯦꯟ ꯑꯁꯤꯗ ꯀꯣꯛꯇꯥꯗ ꯂꯩꯕꯤꯔꯤꯕ CSOꯁꯤꯡꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ CSOꯁꯤꯡꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯁꯄꯣꯔꯠ ꯇꯧꯖꯒꯅꯤ ꯑꯩꯒꯤ ꯃꯤꯡ ꯃꯣꯍꯃꯗ ꯑꯕꯗꯨꯜ ꯃꯅꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟ ꯄꯥꯡꯒꯟ ꯇꯦꯝ ꯃꯅꯤꯄꯨꯔ ꯄꯥꯡꯒꯟꯒꯤ ꯌꯨꯠ ꯚꯣꯂꯨꯟꯇꯤꯌꯔ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯗꯦꯠ 4 ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 4 2025 ꯑꯁꯤꯗ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯑꯛꯇꯔꯕꯨ ꯍꯩꯉꯥꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯩꯔꯥꯡ ꯌꯨꯅꯤꯠꯅ ꯇꯣꯔꯆꯔ ꯇꯧꯔꯛꯈꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯏꯁꯂꯥꯃꯤꯛ ꯀꯜꯆꯔꯒꯤ ꯃꯥꯌꯣꯛꯇ ꯏꯁꯂꯥꯝꯒꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯀꯌꯥ ꯊꯝꯍꯟꯈꯤꯕ ꯑꯃꯗꯤ ꯏꯁꯂꯥꯝꯅ ꯌꯥꯗꯕ ꯆꯤꯟꯖꯥꯛ ꯅꯝꯐꯨꯗ ꯕꯥꯏ ꯐꯣꯔꯁ ꯄꯤꯖꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯀꯟꯗꯦꯝ ꯇꯧꯖꯔꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯛꯇꯥꯒꯤ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ 5ꯅ ꯉꯔꯥꯡ ꯖꯅꯋꯥꯔꯤ ꯇꯥꯔꯤꯛ 5ꯗ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯄꯥꯡꯒꯟ ꯇꯦꯝ ꯃꯅꯤꯄꯨꯔꯅꯁꯨ ꯁꯄꯣꯔꯠ ꯇꯧꯖꯔꯤ